Manglem ingangakna Laisemba khanging inglaklami. Wafamdamak hairakani haibadi thajarude. Laisembadamak wamakhatare. Furniture gi item duna mabunga maoina Chantombi gidamakta aingamjarage. Masimatangdi babana yabiyo. Asi hairaga makodani lona duna mapadon silaga hairaklami. Aduk chawbu mating dubo ipana taraini hekta lawbungam gadrane. Ngamloida. Ipamodugi mating do lawbungam lo. Nupa mayumgi minaso hanjin selgi mating tawge hainari. Adugo chaningol se ipanu siyamluna khanjaraine. Machanu pida nungsina yenglaga mapira chena wa makatara klami. Nauna mama kaina kibadagine. Awa na pumnamak makok takta thangat laga puraklabi aigi chani. Lairabu mapa moirubana icha singining batungan bangamkide. Nomagi charani sipunaba masigonabada ayawaba moikibani. Mana khara chawrakpadagi imungi mating pisalon sa tawduna tawraklaga masagi college tambasu loisinjakibani. Mana adumna imungi mating tawba ngamakpadagini imungsay khara sapani hingbangamlibase. Mapaina ichaningolgidamakta laman ama tole khankiba matam aduda maramdi ipana waraba chiraba matamda khak ichani ipagi mating hek tawi. Nongmati khalakpa matamgi mayamna koiba langba setningba setba chaningba chaba maning thungaktrabeni. Adunane ipana ichagidamakta kanadagi lupa mapawba lawri khankibanani. Humangmana sunomkiba yawkiba marupsing tasin khomjilaga ichagidamakta wongamun sitma thawrang loirabani. Maduna ichagi laman sing masaklaga haina aina khankibani. Babagi warida nachasu gyan tajare. Adubu nachagi apambasi maso babana khangbiyo. Maithong kajik hongjin khraga Wakhalda yabiraklaroi haina khanjai. Khonjaldu niklab tabna makhatarakhlami Laisembado. Baba, papana machada laman doli khanba haunadeda. Babagi waraba mikuk khuding mating tawbada penchaduna babani ichagi laman doli haina khanjabani. Tasingna laman haiba wahi laklagadi machoy bai khoina ima ipagi laman tole haibasina asingba laman oigadra haina khali. Amaromda ichagi laman tole khaliba ichaningoldo babagi mitmangda ngasi leplibasidagi henba laman ama leitrabagumbani. Aigi hek makha ichanupidi layukre. Chahi yam nauna ichan mataw leibiga masak chap mani khankiba namida dudagi ai ichan mataw leibibo aigi ichan dumangni haina khana leijaribani. Karimta khenade aigi ichan duso nungaiba haiba nungaibado karino khangdana aduma punsi tenkrabani. Lairaba ima babana nongmagi charani punaba honabada kayam wakiba. Mabungai ama laina ichangi maning tunganba sungamkide. Matam aduda baba aigi ichando masu nungaiba saro ma thunglamgani haiba thajade. Matu thunglamdana taibang palasi thadokrabani. Babana yaba pibiyo. Aikidraba aigi ichan adugi sayoni khanjariba Chantombigi luhongbasida aibusu mabung sakna mabung amoibagi taitado babana pibiyo. Maduna nachasu laikidrabi aigi ichangi mapamda laman singbani haina sakhanjage. Laisemba mapitana kapladuna pamlambadagi haugatlagtuna khuru leimaida taraga mapagi makhong sokna pairaga khurumjaduna haijaraklami. Babana yaba pibiyo. Ichangi wongon tambada nachagisu thodang yahanbiyo. Ichan mangni haina khanjakre. Ahanbu ukiba mikupta pokminaba imari natrabaso ichilenawgi marakta babana suminungsige dangla amakak samjinbiduna hena naknaraba ichinukpagi mariyu henbiyo. Laisembana tawriba mataw aduda leiriba khudingmak kaple. Masi khangbana sanatombadi tumin leichage haina haurudrabani. Chapu thorakpa chinglembi maso kaple. Thongjal kan thorakpa ngamda warido tari. Mataw leibi mahakso Laisembagi matawdu ubada khunamna mapidu taithokjarai. Mapa masu thamoido khankhra haiba ngamlaktre. Laisembagi wari asida mapi nawraktuna masu kappa yaurare. Mapidu haiphet taithoklaga thongjalda leplibi chinglembibu koksalai. Chinglembi chadu purawne nangbo chadu thaklaga wari makha kari no haibado khanasine. Cha thakpagi matamdu lauraga nehak wakhal khaldurabani. Mapang manglemso chado muktang chinglaga sora masangno hondораktuna Laisemba madi machanupidi yenglamlaga Laisembadon sinduna haire. Ipasi laira jarabaso migi mating lauraga ngasi pawbada awad apa
karimta melaktri. Madu hainaba misaksu nate. Ichanupina wari oina haipeti pankre. Adubo siyaunadi ai khanchiludabani. Ngasidi ipaso ichagi waridane haipam khangdabi hullama phawi. Nangna nachangidamakta tasengna khallaga nasi ipagi khongsokna khoirumduna haijaribu wafam ase. Ipana hiktokpa ngambagi thongnadu yaudreni bungo. Layoikhrabi aigi loinabido mana hundoklamlaba ichapiba ahani. Nangbuso aigi ichapiba ahani haina ipana khallageko. Ngasi haiba numit asidagi wafamse ipana ayaba pi haiduna ahenba pamba mama leitabani hainadi nang khankino. Asumna furniture ki item duma leisembana machalgidamakta sillangbada ayaba piraklabasidadi khangna janabasing pau phaunaraga leisemba mana khangna sillangbा hokre. Matam sangna lawbagi matam lawba natabanina nupi mayum nupa mayumsu thabak itinda chinare. Mayam chinba duda leisemba su yaudi yaurabani. Mayam mamangda chopa yade khanduna mayumgumna toina laklaga awada pa hanglare. Yumsu nauna khajik semdoktuna mi puraklaga rangphawba haijinba loirabani. Punglang hiklangi piktakna leibakna sariba yumadu nauna khara khajik semdokpaduda hena rasil leibagumsu ningkhre. Masigi iranglangba tanja asida leisembana leimagi wakhal khajik lapna leiri. Ningsingdabra haibadudi ma kaude. Jaganaba matawgum leimada aduada haiduna ningai tawraga namdana nungsibasu mana niruba tawde. Ahinba wari sana rudrabasu nomagi tumamdai khudingi text khara kharadi adumak thanai. Tumin leinaraga lamnaba manba mataw utpadudi nomagi amuraka koiragasu ningsingjaduna mari amadi leiri haibasi kawhaningdabani. Leimamasu mangalgi pau tare. Wakhalna khanbani mabu miraigi haina. Thamoinadi yaningkhidabani mabu lapna thamkhrage haibado. Numidangdu phana thengle adubu hipthaw haiba phamung maya eduda phamlaga akoibaduda pochai khara chaiduna leiriba marakaduda mangalga thanakhiba chithi sing adusu yauri. Photo khara su chaiduna tari. Matam amada nungsina tamlakba khudol pumba ngasisu chaksina thamli. Headphone do fawba cover kaide. Kumhai khuding tamlakhiba firol sing adusu ihan hana uri. Anirak suna litkidaba ngaktani. Asukoi basi pocha khudimak ihan hana leiribasida tasengna sizinaba pamujabani. Nungsina adumak thamge khanjabani pocha khudimak. Ngasisu mapop kaida chaksina thamduna leiramli. Jejeda mana ningthina yomlibadu tapna mukhangdoraklami. Leinam jalamdre leina khangsilamle. Leina sing adusu amumam tongan taramle. Yomlamliba jejed adugi matayo airapna asumna sutharami. Thamoina khoidana khanjakiba nangse aigi punsigi khongloi soiba phangjageko. Wakhalani longlamda aigi maikaidabu yengamuko. Nangsi seihogi ihan hanba khudolni. Tagat tekliba anghangba gulapse. Kaidawbagi naibanida ai bosu koina mafamsida ngailisibo. Ai sauningge tawiko thawasadabagi nangna. As yare ba sauninganu kaidawrage. Akhoi tamchawna pakhona muksisilak leini adugini. Ngaktangi intang saujagi khanbani. Aise ipakpaktraba kaino. Kuina sawaibase hekta yademi. Haigumdana saurakanu pakpa wale. Ado hayang mathangdo pung kayada chatpa tarage. Nungthilga pung amagini. Ado hairo. Nanagda leitrena ngawba helamganu ko. Aina nangbudi nunghaina thamdoini. Is aise yam ngawba langba kamandro. Phasana gyantana chalo. Ai lairi. Lam chalaga naminana choiganu habirisini ko ide. Choy jaroida. Thawaya mapangladabu kadaidagi mitchoironi haige. Garida yalaga thamamba buke machadu lakthoklaga laimada piraklami. Nungsi sayogi ahanba nungsi khudolni. Laina mata choyhenda ikun manasin lakba anghangba gulapse. Nungsi bagi mapamdadi mamalyami haina khanaribani. Mamalayna luksinbiyo ko. Magul manghandana adumak thambiyo. As adumai ka tawrakanu ko hanuba. Ay kemta khanjaramdabani. Puni nungsige tawraine. Ay khakna nungsiba yabrane. Nangsu nungsigadawbu natro. Ay yoyge khanna nangba nungsikibani. Nangdi koy dantanaraga haijara phawba sungya yabikidabani. Aduna ayna dum hendoiba mali nungsibasi. Adumaina ka hainuda.
Matamduda aina nungsiba ngamkhidrasu hawjikti yaraba natro. Nupani noidi thawa sada khai laithokiduna kaukthokigadawa male. Koina chatpani mayam thengnarakpada. Nangidudi maraygi warinida. Isi kadaidagi marayno. Sum khanjilubadane poloidu nungsibase aini helaklaga itomta maisa phanglakadawa mansile. Kibu kida. Aibu miraiba manba nato he ulaklaba. Aibu patte haijanuko aidi haibi haurisini. Warisi amaramna chatkidawri. Si leisai makni khana chaksana thamuko. Nang naigi nakta lakpa matamdasu madu chitharamduna nayumdung doklamba yariko. Nang aigi hanba nungsi sayawgi nungsi khudolni. Kangsilakduna laina kelagasu lekhoktugi manak nakna nangna dukchuk chaksana thambiyo. Sayawda karigi asukwabu joina amai phamda taraina sinabiramlibado. Ai tasengni yam wai. Hanagi ngawringi matamgi nungsibado. Ngasidi ai yam kalakpa phawri. Ai khaklo asukwarise. Nangdi kemta wadabra. Nungsiba kainaba khudingsu asumna waramgadra. Adubu asukwabu kainabagi joinase kanagi suma phamda phanganingde. Tamoi sene nungsinaba khudingsu nungsiba thung yogo oibiyoko. Ai dauna kainabagi mingtol pangduna China phawda boibiyo. Ahing phana thengjilakla phawba tumthaw haiba yadri. Khanba yaba khalaba matung kuirabagi tungda ngasidi na han makai mirairuraba contact number aduda changlaga text amakhak thaki. Somda mangalso tumthaba yada lairambani. China chap manana thamoi ani na phanglabaso China makhaldi manade. Laimana thariba message to yenglaba matung laimada reply halli. Angamaja aiguna bage yaba ngasina na thajadana pirakpase ayamna harawi. Karangan kan biram lagade hena thamoi sina penjaram gadawani. Oi nang nariba mafam matam chupchana ai nang bangaiduna lairamge. Thamoi dadi maigi chingni phumduna lainaribado. Chatkiba matamso nungsibagi anghoba laimaida iduna nauna seithaningai. Ahangba mafam lainadre. Nungsiba haiba nungsibagi magun madi China phangna kaihuraba thamoi dukhak khangadawani. Ani duso ahenba wa makata nadana numituma so hokre. Chinglembidu lambida thengni. Damangal kai chaloino. Mamole kai chalobani nana gadai chaloiba. Lambi supole madema khongna sumjaminarasilo. Hoi ado lohongamdai se kai phawge wakhalda. Gyan men gamda dadeda lohongni na tawrise. Punamaki ma yenglaga isagi pamulo chilaga ayaba pikibani. Matawgi mami machera mata phawba damangalda tadriba hojikso. Magi mami tawa tadaba ai kemta khangde. Ado hojikti ai maga lohongdawredana. Magi sopambado aina thungangadawrasidi. As khwahaido kaino matawida kai thamoino dabo damangal mataw phangbase laiba phabalakta chanbo oidoini. Wado nadro manadro laiba phabi oidise. Hosum loinaraga khangakani. Damangal hoina khangbuba yoba ngamdaba magun khara matawda yaujabani. Damangal haiswaibani. Matawse damangal bo tasangna yam khanjabani. Nasi phawbada magi machindagi damangal nuksipami haiba wahise tage phangamoi. Damangal na thiba wahaina chainganglagaso momonoklaga taba ngambani. Damangal gi pamdabagi mayokta maleptabani. Mabu nungsi pamjai hairakpadi masinga suki matik yambani. Makhoi singdo nongmata mahana yengludabida damangal ni hena luna khanje. Damangal gi damak naidam satbi lairangni. Damangal na nungsi rikik pirakpado naidam maduma ngaiduna lairakpani. Aingonda toina sutamjabani. Lizabani awa nungai pumbado. Ado nuksibagi magunse mayek senglakpa laplagi hele haini. Manang nanglagana tonghanu magun sulaira apo hekningi. Ado damangal isu changhongna batawrage. Wase aina loina hengang lakpada thongal yukhibasu khangaudre taise. Bhare adudi nang changhoroko. Makum matha oidrabaso atiyasi sengsengba oide. Nong puba leichilna imangmangduna lairakpana ngalliboita suninghali. Pung yenglubada nungthilgi pung ama makai khara helamle. Ngairiba khakhaibuduni mahusagum ngaiboiramlagadi mikuptuso maithongda momon minok ama loineramgadawani. Amadi khawrangba masu pharamgadawani. Adabu ngasigi mikupsidi momon minok maithongda tammu haiba yakhidre. Kuina ujage haina khanjarapko maithongdo uba phanglani khanglabaso mahausa natre mikupasidi. Nungsiba thodok macha kayana punsinduna oirakhiba nungsi mari khanghodana lakpa irei amada
kainaba haibaduna mangda leplare. Mangal mafam asigi akoibasisu koina mamitni yengjarai. Ngarangta oirabu hek ninghali. Mangau tibi magi matau kaya sing adusu. Akoibada yengthoklubada mabu kauduna hobi chelaklaboita wakhalda khalhali. Wakhal mana thamoida insilaga namiba malangda chirol tawraklabada maithongdu khajik momonokduna tapna mityeng adu maikay amaromda hongduna yenglai. Hobi chelakliba leimagi mataw adu mamit ko pakawu makhay yengjari. Kauduna sor thabet holaga chelakbani. Makuta mayom amasu pairaga. Hanubao! As! Why he? Hanuba nangsu aibu ngaibu wabra. Aina chala isu waina. Nangi hanuba sidi ba. Wade. Chelaktraso tamna lakba yabudo. Kelok chelay nangba. Ho hanuba man banasakto. Aigi mitsina uning ba helakba. Ado ikanga ba. Hura ba jukte. Ure. Yengoduna dude. Gyantana somdon silaga. Irang yam tarakanu ko. Soram to hondokigi. Aduga kona tapna yenge. Asi hairaga mangalgi mamangda ahangba isang banapi aduda satpham thai. Makuna pairakliba khaw adudagi ising bottle da lakthoraklaga makut hami. Aduga singju ado thona ba honai. Lao nakut hamu. Se pham darau se. Singju chana beni yenge bai. Moroka sabadu charaga huwa marak to de yengaga. Tijalame hanusalame pamjukana mo habidoiraba. Ha. As haireba. Nasina hanbu unabagi tapta ay bungaw bro. Sasalao mi tu mangliba nong se tuthara adine berakani nong laktringayda yumda hannaba tahoseba. Nonggi wabu kaino churu chujaredana adula nangna adu kwaiduna kayge. Niti chumnaga churak poredi phaya hairnine. Aduna tabida saptraga loinana khakpa lawbu yawrakpado yam talli lamhangsida. Lao saloisansi laoba. Kiriba. Kidradi kaino. Mamika khaglakpaduda aduni helini kiba. As laose wari kona ne phone da oina sanasi. Ngasi se weather se kaino mitau taweba. Ayumda thuni yawni singju siso mahaw kamta khangdong manjra toise. Kem tawre mi nangbo gyanda namta chaw. Charasi. Haigumdana singju kadu mahaw khangna chaba haibadu oidre leimagi maphamdadi. Khanghaudana lakba nong aduna churakpada khongnang panbi achauba adugi manak changsilaga nongdu punna thapminai. Nongduna masa pumbado pungchot chotle. Mangal leimada nungai traduna magi mathaki furit adu lakthoklaga leimada pibirai. Ingitna nongdu masa khalo haibagom. Tanja aduda nong adusu khanghaudana mamit khaklaklami. Leima mangal na pirakpa furito makokta khomba loirakpa mapa chana khaglakpa nonggi makhol aduda. Ima! Hanuba! Khanglaw raklaga khanghoda mangal da konsilai. Mamai dusu prena khajik khankibaga. Mapangi sangsar hujiki oina uba pamdi. Yengningde matagom mangalgi mathado oina mamai du lotchinduna lei. Mangal su khanghoda noirakliba mikupsi thamoida nungsiba phawjaraklami. Masa pumba cholabaso akhak araw yawraklabaso kaisum khalaktre. Mathada magi angangna mikupsida leirabadadi wa amata haidana mama minok tamlaklami. Nong aduda oina mamay non katuni yengi. Kem tawri ay leirisidi apangbisidi. Lan lakpagi tapta laurisibu kaygino mi. Mamay di haigatana machinbal mapado prat khajik haidoklaga hairaklami. Ay nangasay na aydra kijayena. Lan lakpado na buhena payaini ne. Pate. Sinena beko. Mamay do haigatlaga mangal di yenglay. Aduga nga tharamba adu khara handoklami. Hanuba nang sila tali. Nong si taning tajarasano. Ayum do ina yawnaba dum chen krage. Ngai ko gomta nong laksida irang kem tawrakano. Nong sa hangba ngai bangam draga nong laksida chelasi kaidi kaino ba. Irang sayna lamdri ngang nang noina oi lerami. Kariya mina ma hairaga mana matay ne. Nong siyam pay. Nasiso wana day na naloy tahanbir. Hainari ngay tancha aduda amukasuhan na akakaraw guloy na nong mamito kaglaklami. Hanji na mangalgi mathada akiba mata uto na dyang silay. Mangal nagfetawraga mathada layribido tamna mana sukon biraga kajik non tharaklaga hiraklami. Nasige nong laksida ang hanang nahanubase
ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯒ ꯍꯥꯠꯇꯧꯔꯤ ꯑꯁꯦꯡꯕꯒꯤ ꯆꯦꯜꯂꯁꯤꯔꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯕ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯇꯝꯃꯣ ꯆꯠꯂꯁꯤ ꯆꯦꯜꯂꯁꯦꯕ ꯌꯥꯔꯕꯣ ꯅꯪ ꯑꯩ ꯄꯨꯔꯒꯦ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯛꯏ ꯃꯉꯥꯜꯗꯣ ꯑꯩꯗꯤ ꯏꯁꯥꯅ ꯌꯥꯔꯦ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏꯗ ꯌꯥꯗꯦ ꯍꯥꯏꯔꯛꯀꯗꯣꯏꯔꯣ ꯂꯩꯃ ꯇꯞꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯂꯩꯃꯅ ꯂꯦꯞꯇꯨꯅ ꯃꯉꯥꯜꯒꯤ ꯃꯇꯧ ꯌꯦꯡꯂꯛꯄꯗꯣ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯟꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯏꯅ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯃꯥꯕꯨ ꯑꯔꯣꯏꯕ ꯌꯦꯡꯖꯕꯅꯤ ꯈꯟꯅ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯅ ꯄꯦꯟꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛꯇ ꯌꯦꯡꯖꯔꯛꯄꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯈꯖꯤꯛ ꯁꯦꯝꯖꯤꯜꯂꯒ ꯃꯉꯥꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯄꯗ ꯃꯉꯥꯜꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛꯁꯨ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ꯭ꯔꯁꯦ ꯇꯥꯕ꯭ꯔꯣꯕ ꯑꯩꯅ ꯀꯧꯔꯤꯁꯤ ꯃꯉꯥꯜꯅ ꯍꯥꯏꯔꯤꯕꯗꯣ ꯃꯅꯥꯛ ꯌꯧꯔꯛꯂꯕꯅꯤꯅ ꯂꯩꯃꯁꯨ ꯇꯥꯔꯦ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯅꯨꯡꯁꯤꯕ ꯃꯤꯡꯒꯧ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯥꯕ ꯐꯪꯕꯗ ꯅꯧꯅ ꯃꯄꯤ ꯏꯔꯥ ꯑꯃꯨꯛ ꯆꯦꯜꯂꯛꯂꯦ ꯇꯥꯏ ꯃꯉꯥꯜ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯝꯃꯤ ꯂꯩꯃꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯇꯞꯅ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯍꯥꯟꯕ ꯎꯔꯨꯕ ꯂꯩꯃꯒꯤ ꯄꯤꯔꯥꯡ ꯊꯪꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯣ ꯃꯉꯥꯜꯁꯨ ꯂꯩꯃꯒꯤ ꯄꯤꯔꯥꯡ ꯊꯪꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯤꯍꯨꯜ ꯈꯪꯂꯕꯒꯨꯝ ꯃꯉꯥꯜꯁꯨ ꯇꯞꯅ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯊꯃꯣꯏ ꯃꯔꯣꯜꯗꯣ ꯄꯤꯔꯥꯡꯅ ꯂꯣꯜꯂꯔꯦ ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯅꯪꯒꯤ ꯃꯥꯏꯀꯩꯒꯤ ꯃꯇꯝ ꯄꯨꯡꯕꯗ ꯌꯦꯡꯖꯕꯅꯤ ꯃꯔꯥ ꯂꯩꯇꯦꯁꯨ ꯑꯩ ꯍꯥꯏꯔꯣꯏꯒꯦ ꯅꯪꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯆꯨꯡꯁꯐꯝ ꯑꯃꯠꯇ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯅꯪꯅ ꯈꯟꯕ꯭ꯔꯣ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕꯗꯤ ꯂꯩꯇꯦ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯊꯃꯣꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯏꯐꯝꯗ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯍꯥꯏꯅꯗꯤ ꯂꯧꯏ ꯍꯥꯏꯗꯣꯛꯇꯅ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯆꯤꯟꯕꯥꯜ ꯋꯥꯡꯅ ꯂꯥꯟꯕꯗ ꯀꯅꯥꯅꯕꯨ ꯊꯤꯡꯗꯨꯅ ꯈꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯊꯣꯡꯒꯤ ꯂꯩꯇꯦꯡ ꯃꯤꯀꯨꯞꯁꯤꯒꯤꯗꯤ ꯄꯤꯔꯥꯡ ꯃꯥꯅ ꯑꯣꯏꯔꯗꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯉꯤ ꯈꯟꯅ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯜꯂꯛꯆꯈꯤꯕ ꯀꯌꯥꯝ ꯊꯥꯖꯔꯨꯕ ꯑꯩ ꯏꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯑꯉꯥꯡꯅꯤ ꯈꯟꯕꯁꯨ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯈꯟ ꯁꯥꯟꯅꯔꯝꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯈꯤꯕ ꯊꯃꯣꯏꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯈꯤꯕ ꯀꯌꯥꯝ ꯄꯦꯟꯖꯗꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯗꯤ ꯂꯩꯔꯗꯅ ꯏꯅꯥꯛꯇ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯃꯇꯝꯗꯨꯒꯤ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯦꯞꯂꯤ ꯊꯣꯏꯅ ꯍꯥꯏꯕꯤꯔꯝꯕ ꯃꯤꯁꯛꯁꯤ ꯐꯥꯎꯕ ꯎꯕꯤꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯒꯨꯟ ꯂꯩꯅ ꯈꯟꯖꯔꯨꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩ ꯃꯃꯣꯟ ꯅꯣꯛꯅ ꯆꯩꯅꯥ ꯄꯨꯝꯕ ꯈꯪꯖꯈꯤꯕꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯦꯟꯗꯕꯒꯤ ꯆꯩꯅꯥꯁꯤꯡ ꯑꯁꯦ ꯐꯥꯎꯔꯝꯗꯕꯁꯨ ꯌꯥꯕꯅꯤ ꯏꯐꯝꯗ ꯎꯠꯄꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯤꯁꯦ ꯁꯦꯝꯒꯠ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯃꯛꯅ ꯏꯁꯥꯅ ꯌꯥꯅ ꯅꯅꯥꯛꯇꯒꯤ ꯑꯩ ꯂꯥꯞꯅ ꯂꯩꯈꯤꯕꯅꯤ